ngasi maruiba pauda anoba gamen asigi numit jamani gi manungda paikhaliba tongan ba chawkhat thorangi review meeting ama pangthokre Government school singda mamangai da takpi tambiram bagi mawong adu hanjinba matam oire haina Deputy Chief Minister Yumnam Joy Kumar na phongthokre amade Kautrukta Prime Minister ki asang matam yenglaga athuba matam da Sports University ki urep uyung tamlagani haina Youth Affairs and Sports amasung IFCD Minister Letpau Haukip na phongthokre Kurumjari ISTV pau miyeng tabiri besingbu taram noksari hauji pau santong pijari tongan ba department singi paikhaliba chawkhat thorangi project sing yengsinna ba administrative secretary sing review meeting ama Chief Minister office temper pangthokre Chief Minister and Birena chair loduna pangthokiba mifam aduda additional chief secretary Sambhu Singh additional chief secretary Home Suresh Babu principal secretary finance Binit Joshi commissioner secretary amasung director Singh Sarugyaki mifam aduna anoba government asigi ahan banumit jamani gi manungda paikhatliba tongan ba department singna hauji paikhatliba chawkhat thorangi project sing khana nainaki asiguma mifam asi tha khudingi pangthokani haina Chief Minister na phongthokhi State asigi government school singda mamangai tongnaram takpi tambiram bagi mawong adu hingat hanba matam oire haina Deputy Chief Minister Yumnam Joy Kumar na phongthokre Imphal West ki Langol Wangai Primary School gi urep uyung tambagi thoramda wafam asi phongdokhibani ngasi gi thoram aduda Wangai Maitai Leikai Union gi President Jingangbam Samngok su sarugyakhi Deputy Chief Minister na mamangai da government school singda takpi tambibagi mawong asi homework classwork amade chayol gi exam pangthoktuna yamna kanarame adubo hojikti maram kayamuktagi masi mangthakre Government ke school singda ojaga mahiroi singa chana driba ratio asi yangsinbaki mathok tari school management committee singna su system khudingmak asi yangsinbada achoba thodang lobatai mahakna government school da tamlingai matam gi wari ningsingladuna matamatu da government ke school singna competitive examination ayam bada position lauke maramaduna stakeholder khudingmakna matam aduki afaba mawong adu hanjilakna khona bada mateng pangbiu Tuition ki chanabi amasung private school kaya marum linkhatnarakliba matangda palladuna masina mahiroi sing masana marom dom khudong chadaba sing ko hanaba khonaba ngamloi haiki Imphal West ki Kautrukta sagadoriba National Sports University India ki Prime Minister ki asangba matam yenglaga athuba matamda urep uyung tamlagani haina Youth Affairs and Sports amasung IFCD Minister Letpau Haukip na phongdokre ngasi minister na singdadam amasung Kautruk ki Sports University sagadaba mafam yengsinbaki khongchat wafam asi mahakna phongdokhibani minister ki khongchat atuda parliamentary secretary L Rameswar K Robindro H Dingo sports ki commissioner Dilip amade IFCD ki chief engineer loinaki singdadam ki hausik leiriba phibam yengsilaba matung Kautruk ki Sports University sagadoriba mafamda chatuna main road amade approach road ki phibam yengsinke Minister Lepa Hokipna Sports University asigidamak Senjam Chirang Harau Thel amade Kautruk na lam pibi bagidamak apen bapoi University asi sana naba lam asi ekar chahung kungamanga 10 mapani adubo housing ekar chamri ki mathakta phangbana hena khudong chahlagani Prime Minister na urep yung tamlaba matung athuba matamda loisna na bahonagani masida miyamna sumateng pangbiu haike Minister na singdadam gi matang da paladuna damasi matam sang yengsin bidabagi mami chawna tari athuba matam da dam gi site ke grill amasung footpath semjilagani damasi gi phajagada ba mafam amada monogram amasu thamnana ba engineer singda sinaragani haike University sagat pada masi marang kairani aduna sagalak pada semgalak pada lekai gi lamdam sigi Manipur praja mayamna akhoibu cooperation support Taubigani haibasi appeal taudari singdagi sina thoidokpa problem dilete taugadabo magi yamna yengsandaba mapu naidaba pot ama oina leibasi yam nungajade mi hunbadina jade ala palamba sarkar mayamna kaimta Manipur lising lakayana
मसीगी लाइबा इसिंग सी चारगा ले कांदा तौबा मफम सिंगदा सी कामता नापी सोंजनदना तौरमी मसीगी मुत्ता मसी मेंटेनेंस की साइड की ग्रिल नुंग अदगी फुटपाथ की चकल स्टाइल थादना याम नानबा याम फजबा मपुनाइबा पोट अमा मानबा होनगनी मखाताना मिनिस्टर ना दोलाई थाबी बेरेस प्रोजेक्ट की फिल्म सुयेंग सिंह प्रोजेक्ट अच्छी चाद मरबुत्रा तरुक की मथक तलोरे कैनेल की सरुक खरा मरुए वाटली टनल सु था अनि मखाई की मनुंगदा लोइबा ngamlagani कॉन्ट्रैक्टर सिंगना थबक निथीजना सुबीनबा मिनिस्टर ना अपील तौरदुना खुदोम चादबा लेरबसु डिपार्टमेंट ता खुदकता हाइबियो हाइखे लेबाक किनी एगिनी अखोय मयाम गिनी खनबा कांदा थबक सि तौरदी खला फगनी हेत पैसा तानबा मोइना खनबा वखल लोन सिदि थादोआनी अदना मसी याम थुना लोइनबा ए सामकने सुखन होननी एगे इंजीनियर सिंगसु कन्ना थवाय यावना होननबाइसु पाव फावनानी नोमियोदा डिस्ट्रिक्ट लेवल कोकुन बायर सेलर्स मेट लिसिंग अनि तरागतरेट ngasi district sericulture office Imphal West amade Khurkhul youth club ani na sinduna Khurkhul awanglaikai community hall da pangthokre thoramadu da parliamentary secretary rural and development panchayati raj secretary Haikham Dingo director sericulture S Kunjakishore Singh amade Dr L Somen Singh na mathang sina chief guest president amade guest of honor oike ngasi gi bayer sellers meet aduda Khurkhul gi akoibata leba प्रजा सिंगना महक की युमद योगपा मुगा महूम सिंह पुथोक्तुना सरुग्याखि थौरमदुदा सेरिकल्चर की डायरेक्टर एस कुंजकिशोर न फोंदोखिबदा मुगा तिन योक्लिबा मियोय सिंगना क्वालिटी लेबा पोथोक सिंह पुथोक्तुना हेन सेंदोंग लेने योनबा ngamgani मुगा की पोथोक हेन पुथोकनाबा काब्रंग चाक पांबी मरांग कायना थाबगी तंगाई फदबा लई अनौब सरकार असिना उखरुलदा आईएसपीडी की मखादा लुपा करोड़ कुंथ्रा की प्रोजेक्ट अमा अथुबा मतमदा पाइखतलगनी असिदसु नतना खुरखुल की जगहदसु काब्रंग चाक पांबी पाकसन थानबा अथुबा मतमदा थबक पाइखतलगनी हाइके MLA Dingona फोंदोखिबदा पांथोकलिबा बायर सेल्स मीट असिना खुंगंग असिगे ओइना यामना कानबा पिरगनी खुंगंग अमा लैबाक अमा चौखटहनबदा सेनमिटलोन चौखटलबा कांददा चौखटपा ओइगनी चीफ मिनिस्टर का तानरगा अथुबा मतमदा खुरखुलगी जगादा सेरिकल्चर चौखटहनबा होनरगनी फोंदोखि मनिंगी चिंग सिरेदा मतमदा फार्म अवनगनी फार्म से करी मनदगी कमाई तोबना असि चलाई दिदनो दिदे यु चचाबी मनुगी कनोदी खंगौदे अदुको हाई फार्म से नौ नमु रिवाइव तौरगदी मसी मना की प्रॉब्लम होई मसी मना थाबगी प्रॉब्लम होई से अजि खरम खरी फाइनेंस खलदमसु अदुगी मति टेलेंट रो पगी चिमाइदा लेबर दुम ब कनो होई मसी की जगह सिंपल करौता अदगी पर मना थोपगी प्रॉब्लम सिमदि सॉल्व तौनिना आई खले अदु मसी तनाय फदना सेरिकल्चर सी पगी सेमना ऑनरेबल सेमना पाइबनिना पाइबा जगह से कोई रिव्यू तौकांदा खुंदा सेलिब्रेट तफोगा नमसी मना थानबगी अनौब पानममा आई सेनगे आई ओबा मखलो नमसी मनि National Institute of Electronics and Information Technology NILIT Imphal Galoinana Manipur University के Computer Science Department ना नुमित हुमनी की ओइबा US Management के Awareness Workshop अमा ngasi Manipur University के Computer Science Department ता हौख्रे हौदोपगी थोरमदा मणिपुर यूनिवर्सिटी के स्कूल ऑफ मैथमेटिकल एंड फिजिकल साइंसेस की डीन प्रोफेसर एम राजमोहन रजिस्ट्रार प्रोफेसर एम श्याम किशोर कंप्यूटर साइंस की हेड ऑफ डिपार्टमेंट तेज मनीषिनाम अमसुंग नैलिट इम्फाल के एजुकेटिव डायरेक्टर टीएस प्रेमेश्वर सिंहना मरोइबा मियोसिंग ओइना सरुग्याके नैलिट के एजुकेटिव डायरेक्टर टीएस प्रेमेश्वर ना पाउमी सिंह द फोंदोखिबदा US Management Policy अतई लमद चना हनब लेखरबसु मणिपुर की ओइना पॉलिसी लेतरी इलेक्ट्रॉनिक वेस्ट मोरे रोमदगी चंगलकलिबा लेजर यावप तोयगन याद्रबा मोबाइल फोन रेफ्रिजरेटर अमदे कंप्यूटर द यावरिबा टॉक्सिट कया असना मियोइबद सोअली हाइके US policy of government of India 2016 की December sorry October चनबा होगी बसे सिगी मखादा department sings the registered government officials sing Manipur University office was asking the Tanaraga Kari to we are as a Yumdigan Hora see I have a collapse when it's the operation. Future generations who US disposes improper disposal like Kanmangam Nava when the US awareness program ministry Kogi Mating Makada Niletna upon the Salation Bahobani.
Computer Science के Head of Department Tesmani Shinamna फोंदोखिबदा मणिपुर दा Reprocessing Unit लेट्रिबा मखै US Management की अवाबा लेखिगनी हाइके Upscaling Production and Marketing Briquette Fuel and Stoves हाइबसिदा नोमगी ओइबा Inception Workshop amangasi Hotel Impal की संगाई हॉल दा पांगथोखरे Jogam Institute for Community Resources and Development Manipur na sinduna pangthokpa workshop aduda Manipur Biodiversity Board ki Member Secretary and Kipgan Ministry of Environment and Forest ki Center of Excellence ki Regional Coordinator Dr. Simant Kalita CCE ki Project OC Jasya na Marueba Miyosing oina sarugya ICM Impal के Director Dr. Ranjanana workshop asina environment ta so oidaba yaba mawongda stop sing matau karamna siznagani haibadu khanghanba ngamgani haike in apni hena production ko topa marketing toba stop siznaba anu fail si pena sari meeting se production activity tamle haraga makoi income generating activity ma ohanduda oina mai nena More Fair Service Substation asi award apasing na pikthale Fair Service Station asi ki staff sing na lainariba mafam gari thampham fencing matik chadaba na ngasi phawba awaba khudong chadaba kaya staff sing na mayoknare Fair Substation asi ki gari thampham asisu yuhar habada ningkhai kibadagi ngasi phawba semjin bidana leire Manipur Fair Service ke Director RK Memena phongdorpada award apa kaya si sarkar na yengsin bituna mapung phana mathau tawba ngamba power substation ama ohen biyo haike ibirakane khali for the time being koina huzik sakada aina athuwa matamda haibadi ategis ai hoiza tarikunda khulchagen khanjari athuwa matamda proposal ma tawba ngasi soncha midena koi mafam se demarket tawjare settlement mi tara aina pujaraga ana demarket tawrabanya pata ama soidena phangagani adui matungina proposal ma estimate auna thagajarani boundary fencing tawna the 3-story building ma saraga makhasina koi garage hoiraga mathakna koi office hoiraga toptuna sipai singi bere koina ban masya Tharoijam awang laikai da PSED Division Imphal West ki makhada pump house sabada club ki miyosing amadi mera paibising na quality control tawna sabina ba hairubada thabak asibu suri bathikadar famdom thoithoina akan aring singtuna laikai ki miyosing bu mafam adudagi tanthorakre haire thaudosi ki matangda ISTV na haktengnana chatuna yengsilubada phase ahum thokna sagada ba pump house ase ahanba phase loikre ani suba phase ki finishing tawre ahum suba phase ki saba horakpada laikai gi miyosingna quality control tawduna sabina bahairubada ngasi gi thodok adu thokibani thodok thokpamda department ki mari leinaba esho laktuna yengsin khibaga loinana esho masana phongdorakpada hauzik suri thabak ase department na work order pi khibasu leitre mahakna suram liba thabak mawong ase department na piba drawing ga suchana de loinana sizinaram liba nung laingoi sing quality control tawdabagi mamitai Hauzik suri ba thabak asiga department asiga karigumba mari amata leinade thabak asi sunabagi work order pinanabagi process jathaduna lairibani haike Tharoijam mamang laikai da leiba Peace Humanity and Social Development Club amade Tharoijam Maira Paibi lupna ngasi gi thodok adubo ISTV News da pen da wafam kaya phongdok pagaloinana Maira Paibi rup ki president Haikurjam Samana kun asida matam kuina gi mamang da ki thaknana ba ising phangdaduna lakpase paikhatliba water pump asina miyamda ising phanglagani haina khalubadu ona tainaba oire athuba matamda mari leinaba authority na yengsin biduna thabaksing ase quality leina suhan biyo haina phongdorki Sanjan thong mana ki turel torbanda lambi thachinduna yum amadi toilet chajilibasi takthok lagani haina IFCD minister Letpau Haukipna phongdokre ngasi minister na hata golapati ki turel torbanda lam hanjin na yum sajiliba amade sanjen thong mana ki mafam sing yengsin bada wafam asi phongdokibani khongchat aduda parliamentary secretary L Rameshwar amasung engineer sing suloina ki minister na makhatana miyam na tatnariba lambida thachinduna yum saba haibasi kanamata na yaningloi hiram sing matangda revenue minister ga suwari sanaragani miyam na lambi asi amukhana chathok sasin yanana ba mari leina ba official singa tanaraga sajilibasi takthok lagani haiki na sarkar na CME ba in mayam si thogai kanda ahai ba asing ba tanaraga lam khopchan ba taunari ba mayam asi su hojek aina lepi si su sanjen thonggi hek makhung da sam mioi amana
lambi maya si thingzalaga yum saraga toilet ni ai da uri si masi leibak mayam na yabi bram ta yengbiu mayam gi chatna pham oi ba lambi si thingzalakan da ngame na toba ai oi da sumi oi da su masi di to haning de masi gi matang si da di ai mut ta di masi asumba unauthorized kana no asumba pata piri ba kana mi oi se masi di moina so lan na lo da ba phai masi encroacher sing si lo thok pa na phagani chomgani ai revenue minister ga so tanani aduga kari tawba yage mayam gi disturb tawba pot sing asi lo thok pa gi mut ne gi se Education amasung Youth Affairs and Sports ki Parliamentary Secretary K. Robindra amasung Rural Development Parliamentary Secretary H. Dingo okpagi thoram ama paswai da leiba Kaisham Birjit Government Aided High School da pangthokre School Management Committee na sinduna pangthoki ba thoram aduda K. Robindra na hanagi aswaiba sing semdok na ba anauba government asina khonari ba sida miyam na mateng pangbiu haiki Basic Life Support Skill Haibasida Workshop ama Caesar Hospital gi matenga loina na Kangla Facebook Kanglup na pangthokre thoramadu da Birmingham Hospital London da Accident amasung Emergency ki Consultant Dr. Elangbam Biswajit MU gi Center for Entrepreneurship and Skill Development ki Director Professor C.H. Ibol Metesu Saruyake Dr. Biswajit na lambi shok amadi yumda khudaki oina asok panang lakpada athu akai ki oiba khudong chaba Manipur da phangba watli masi tangai fadana ko halabadi mioi kaya gi punsi kanba ngamgani haike Tharongi sarka moina Caesar Hospital ge ambulance amadi khudaki oiba khusuklai sing puthokuna lambi da wantharakpa mioi ama karamna kangada gi haibagi matang da mock drill amasu utke Kundrapong Kendra ki handaki mikhal da mai pakraba MLA Thoksom Lokeshwar gi mikhal gi affidavit ta mapagi maming amade yumnak lan hapliba sigi achumba wayal ama pibinaba handaki mikal da BJP gi mirep oikiba Thangjam Mohendrona Manipur High Court wakat kre Manipur Press Club ta pangthokiba paugi mifam amada Thangjam Mohendrona Thoksom Lokeshwar gi lisingani ahunge electoral roll da oinam Lokeshwar apokpa oinam khoidumba oi Handaki Mikaldana Thoksom Lokeshwar haina pikhalak liba asigi achumba ama khanghananaba case asi file tawani haiki Asian boy yumna amadi maki relation bari mata irosul laga ngasi awada tam hong lo chura sinawada bari ba achumara jaram ta tawidana lakoni adu ngasi ni ayakna achumba isar tawani Lewaki Misi Mama mereka anak betul nak perjalanan kita anak anak maki asyik bo identiti Rasul laga minam laga itu anak betul laga perjalanan siapa tahu ini betul betul pasal siapa yang yani jadi Lamla Municipal Council gi Chairperson Moirang Tem Helen Amadi Oil Depot Association gi Secretary Achoibam Deven gi mayumda Lethot Cell amamam ngarang thamlambado Maoist Communist Party Manipur gi Larmi Sanglup ama oiriba Red Guard ki section amana chatharambani haire Loop asigi Standing Committee gi Coordinator Kayong Hal Mangangi Charol Amana Thaudo asigi matangda Laikai gi Mera Paibi Singna wakat mifam phamduna Miyam gi apamba phongdor ki badu lupna taramna oi adubo wathok asigi matangda Vice Chairperson na phongdok liba wafam aduna Miyam da amuka hena chamamna le Maka tana Laikai Miyam na thamlakpa wafam lupna ikai khumna utuna Chayol amagi matam pire hairi Hoji paugi marathana tenba pre matang luminasi Oza Pain Relief Ointment Khwang naba kok chikpa tang chikpa phu naba ni singbada sinaba yarba lipsap drop na puthok saba Oza Beneath 100 meters from the Earth's surface, naturally filtered through saline streams, pure, clean and healthy water. Hakchangi labor sorfadagi producing attaba hakchang choktarba tumba chaba yaraktaba khong hama nungayaktaba singidaba
ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏꯗꯤ ꯖꯣꯂꯤꯞ ꯁꯥꯏꯔꯞ ꯑꯃꯁꯨꯡ ꯖꯣꯂꯤꯞ ꯀꯦꯞꯁꯨꯜꯕꯨ ꯆꯪꯅꯅ ꯁꯤꯖꯤꯟꯅꯕꯤꯌꯨ꯫ Uranius Tutorial Center, Kaisampat, Lemazam Laikai, Tidim Road, Imphal. Admission opens for foundation course for class 12 and 11 science, both CBSE and COSEM. Subjects offered: physics, chemistry, mathematics and biology. Class starts from 24th April 2017. Class timing 4:30 p.m. to 7:30 p.m. Please contact 811-9954-654. Advanced Coaching Institute, Nagamapal, Lamabam Laikai near Reams Road. Admission opens for class 12 Arts Science COSEM 13-27 April 2nd batch. Class 12 Arts Science CBSE 13-27 April 1st batch. The largest trusted and premier coaching institute Imphal in both science and arts. Special vacation course for Navodaya Scenic. Facilities available are separate hostels for both boys and girls, van service, library facility. Break matungda amukan nataram nokseri makataba pauda Lions Club International Headquarter Chicago na lisingani tarataruk taret ke pangthokiba Peace Poster Contest Merit Award Fanglekhraba Maria Montessori Senior Secondary School Koirengege Class 8 ke mahiroi oinam Catherine Bo Lions Club of Imphal Lemrol na okre Manipur Press Club ta pangthokiba thorum aduda Lions Club Imphal Lemrol gi President Konika Khrai Jamsu Sarya ke Contest aduda Malem gi leibak humphudagi angang lak taruklom na sarya ke Merit Award kunga humdoi gi manungda Catherine su phanglakibani Manipur gi oina award asi Catherine tharga mahiroi manga na ngasi phawbada phangbangamle Kangla the cabinet mifam pangthoktuna Loktak multi-million scam CBI the sinabiu haina Socialist Students Union of Manipur na thadorpa Gerald amana khanglakli ZEO John 3 Thobalgi Makhada Lairiba Lower Upper Amadi Elementary School Kharada Desam Thobal District Council na yengsilubada chahi asigi January February amasung March thagi pifam thokpa midday meal gi cheng amadi phangpham thokpa senpham phanglamdre hairi Desam Thobal District Council ge office ta pangthokpa paugi mifam amada Council asigi General Secretary Surjakant Oinamna John 3 ki manungda leiba school chanirom yengsilubada school kullomdi midday meal gi cheng amadi masigi darkar oiba senpham piramdaba thengnarake Hiram masing matang the Education Minister Ramit yang changbiu haike School kun gi mathakta pagi midday meal gi January February amasung March ki 2017 gi pagi sing amadi midday meal gi phangpham tokpa pisa sing se koi ngasi hokta phangdana le si mari lena masing amadi Education Minister masa makna koi yam thu matamda koi yengsan biduna action lokhat BJP Linkat Kiba Kunthakatare Loksuba Foundation De Thoram Technopal District Oinangasi Union Tribal Affairs Minister Joel Oram Yauna District Headquarter Community Hall the Pangthokre Thoramatu the BJP Manipur Pradesh ki President K Bhavananda Secretary S Urka Scheduled Tribe Morcha Manipur Pradesh ki President Michael Daimei Amade Party asgi atai luchingba singsu sargya ke Union Minister Oramna Center the Paliba BJP ki government Lebak asida leiriba mipung khudimak lining lambi amadi puruki khenaba thamdana manaba thong amada puraktuna chawkhat minana ba khonari kanagumba singna miyamna yadaba thabak ama toraklabade government ki hangdokliba website ta pau pibiu maha ki minungsi gi maikaidagi manipur gi damak paikhat payaba project scheme ka pangthokani haike बाकी भारत सरकार का मंत्रालय का वेबसाइट है पीएमओ है आपका ये सब में निरंतर देखिए और अगर कहीं गलती हो रहा है कोई भी गलती कर रहा है चीफ मिनिस्टर हो एमपी हो पार्टी का फंक्शनरी हो तो उसको बात करिए और उसको ठीक करने के लिए कोशिश कीजिए मोदी जी का नारा है मैं ना खाऊंगा ना खाने दूंगा क्या है ना खाऊंगा ना खाने दूंगा Numituni chumna chathagadaba Manfed listing ani taragataret ngasidagi Manipur University da hokre Manipur Institute of Management Studies MIMS na sinduna Manipur University ki Centenary Hall da haudoki bathor maduda MIMS ki faculty Jivan KS layout thabam na phongdorpada Manfed ki pandamdi naha singda lotuna leiba haithoi singthoi badu uthok nana bani haike Aidi any program to bose Aidi akoida wakan khan bo oiba Aidi wakan je khalla kan sida kamaina improve tawni adagidi kari soi gi balai mathang dana kamaina hena improve tawga dagi na lakpaga Aidi education ga di mari leina reba
Any same like this, education, music college can learn in the awareness, kumba, pinaba, clean environment, kumbagi awareness, panganaba, adugumba, maga, taugiban. Amaronda Manfield Lisingani Tarataret Kamari Lenana Cycle Rally Amalamboy Konang Kongdagi Manipur University forward Jakre Cycle Rally Adu Marina Springy proprietor Marinana Lamtaki Cycle Rally Adu Kamari Lenana Manfield Lisingani Tarataret ki co-convener Tokchom Lenelna Cycle Rally Asiki Pandam Karino Haibadu Fongtoki Impal Jiri Lambi Biaroda ki Lautolaga National Highways and Infrastructure Development Corporation da Sinakraba Matung Tongan ba farm ahumda tabak suba hohan kre Highways ki Impal dagi awang khul phawgi sarukna HBS awang khul dagi barak phawgi sarukna Nidhi Creative Infrastructure Private Limited amade barak dagi Jiribam phawgi na Bharatiya Infra Project Limited na pairi Jahi amagi maintenance oina drain semba chingning khaibagi saruk sing semjin bayauri loinana barak amasung makru thongsu RCC na saba yauri panbayai Impal Jiri Lambi phibam phattabadagi khudongchataba kayamarum mayok naribasi yenglaga BJP na luchingba and Birengi government na nongju tha laktringe da lambi asi chathok chasinda khudongchananaba lambi ama oina ba mongda semjinba loigani haina phongdokhrabani Contausam Kendra for a Change Hyber Organization Asina Sintunangasi Ningombamda Cycle Rally Amachakre Cycle Rally Asi Ishingichau the King Atoknaba Maklang Nambol Yangoi Hairang Koi Turel Gi Maril Sengdu O Hyber Pandam da Pangtokpani Hari National Highway Infal More Lambi ki nak yatta lambi pakthok nabagi lam lokshin bada Michang Sangayeng laga achan miran nai bagi thabak chathare haina yaninda ba phongdoktuna Thobal Hauka Bazar da wakat mifam chathakre lambi pakthok bagi lam lokshin bada achan miran nai bi ganu lambi gi nakal animak chapmanana chawthohan biyo haina dabi tawre Khongjang aduda saruk yakibi nupi mana Michang Sangalaiba mafamda lam khajiktamak kakpa Sangalaiba singdana pak na kakpasi Marilainaba authority na mideng changbiyo hari Michang Sangalaiba jagadana khara pinga lawba leitaba jagadana chauna lawba basi akoi yajaningge basi anga mathau singna matam fajana wayem bichar tawbiyo Kaksing Lamkai dagi wabgai fawbagi Indo Burma lambi sembina ba kayara khana government haijakhrabasu yengsin bidabadagi Lengsin bida bagi mayokta khamai kai light vehicle passenger association hayang ayupung mga dagi matam kaktana kaksing district ki oina gari chen belep lagani haide adugo anayek lining laisol mai sing amadi school na chingbadi komthokani haide Smile Trend Sijekla project na chayol amachum na chatharakliba chinban amasung ngau kaibaki chayol gi thauramgi saruk ama oina district administration kangpokpi ga khusamnatuna awareness ama DC conference hall kangpokpi da pangthokrai thoramatuda Sijagi chairman Dr Palin DC T Ranjit CMO kangpokpi Dr Surchandra Susaryake SSA gi worker sing asa worker district level officer singda Jinban amasung ngau kaibaki matangde awareness peke Dr Palina ngasi saruk yariba khuding makna miyamda amuk wakal tahanduna district asida Jimbal amasung ngau soiba lehendana bakhona si haike DC Tiranjina phibam soiba angang amade miyoi sing leirabadi miyamna Jingdana district administration da pau pibituna project asigi makhada kanaba phangana bakhona si haike Jiribam District Department Singi Award Apa Sing Matang the Head of Department Singi Apunba Mifam Ama DC Office ta Pangthoktuna Khanakre Parliamentary Secretary Asabudina Chair Lauduna Pangthokiba Mifam Aduda DC Dr Bhamit Singh Pahuja Additional SP K Ajit Kumar Sarmasu Sargyake Jiribam da Award Apa Laiba Singh Chief Minister gi Thakta Pukhatuna Athuba Matamda mentionana Bakonarkani District Asi official Singna Chang Naina Masagi Mathau Pangthokpina ba Asabudina appeal tawke Ililbung High School ke Kunganipan Suba Chahigi Sports Meet ngasi mahut ke Parliamentary Secretary Nahakpam Indrajit Nahodokrai. Thoramatu da ZEO John 2H Jatra School ke Headmistress TH Indubala Social Scientist Danavir Lashram Namarweba Mir Singh Oina Sargyake. Parliamentary Secretary Indrajit na Phongdoki bada Apaba Education P na Bhona bada Oja Amadi Mahiroi Singh Marakta Apaba Mari Thambat Tangai Fade. Mahai Masinga Sana Khotnaba Katatna Thanaba Yatraba Mari Amalainai
स्पोर्ट्स मीट असिना माहिरोई सिंगे हाइथोई सिंथोइबे कया उथोकपा ngamlagani Khetrigaw Kendra Government ki school ki phibam phagana bokhonergani school ki awat apa kaya gi matangda kari tawba yabagi habadu yengsingani phongdoki Tabak tawbagi matam helaba mir singbu technical line gi oinadi re-engage tawduna siznabada Manipur sarkar na komthokani haina cabinet mifam na warip lawbalai khrabasu mioi kharana atamnana department amade sarkar gi company kharada masagi oiba meeting changduna re-engage tawduna siznariba employees singbu lokthok haningba ki apamba phongdok narakpa yauri basi laibak thibani haina makok thongba engineer kharana phongdok narakli Masak maming takthokning daba department khara ki makok thongba official singna phongdorokpagi matungina sarkar na re-engage tawduna siznariba employees singna makha thaba staff singbu namthaduna thambadagi makoi gi promotion line da ayetpa apanba pire haina kanagumba khara na phongdorokpa yauri basi munna khangdabadagi oigani hairi re-engage tawduna siznaba haibasi department aduda natraga sarkar gi company da matik chaba miyoy sing leitabadagi ni sarkar gi company sing da matik chaba miyoy sing leitrabadi Darkar ki matungina company ki wangmada ki employee hapagi chanabi amasu India pumba ki oina lay haire sarkar ki department natraga sarkar ki company da sarkar na darkar leitrabadi re-engage tawduna official sing siznaba ki mathau tade makoi na pariba pham sing adu mentionaba matik chaba miyoy sing leitabadagi re-engage tawduna siznabani haire Executive Engineer amana rule gi matungina SC ama oibagi matam chahi asuk oigadabani haiba akaknaba niyam leirabasu department khara dadi SC ki chapchapa pham pubina ba mioi leitabadagi Executive Engineer singna SC ki charge phawba puhanba yauri adugumba Executive Engineer aduna matau karamna department amagi Additional Chief Engineer natraka department amagi Chief Engineer oigadawri bano amade matau karamna sarkar gi company amagi Managing Director oigadawri bano haire Department natraga sarkar ki company amana darkar oiba post ki matungina thabak tawbagi matam helaba miyoy singbu re-engage tawduna siznaba haibasi sarkar ki ayaba yaurga chathaba thabakni thabak tawbagi matam loigadaba waliba officer sing phawba re-engage tawraga amuk hana makha tana thabak tawkhigadra haina chingnaba phawbadagi miyoy khara asina haujiktagi hauna makha tana thabak tawhandanaba mari leinaba singda inchinba yaure haire re-engage tawduna Makha tana thabak tawribasi department na natraga government ki company na kushirasi tawba yaba thabak nate sarkar gi ayaba madi makoi gi warep lawraga paikhat pa thabak ngaktani haina official sing aduna phongdorakli hoji pau gi marathana tembe brama muk lominasi Morenam to pubiyo diade romdugi ni nei na talisi imot molagan Ilora Hotel Morena la yedudi 3-star category reasonable oiba mamalda hongna wonderful bedrooms world class washrooms international standard restaurant attractive location mai ising awat pamta leitaba Hello Elora Hotel Moreni takpiyo World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. Horizon Hospital and Research Institute opposite Jennings Porompat. Miyam gidamak hangzare eye medicine surgery amagi psychiatry oiba anabasing yegzali. Anawba matangga chunaraba kulai singi matengna mitki leina makal pudimak lain bagi kudong sabati zari. Keyhole surgery tawagi facility su thamzari. Experience lairaba Dr. Singh tanabagi kudong sabasu phangdibani. Hena kupamarol gidamak Horizon Hospital and Research Institute lak Established in 1935 in India, the British Institute is accredited by DOEACC for computer courses in O and A levels and other package and certificate courses. Conversational English courses with BBC audio video aids. Anything you can do, the British Institutes can do better. Breaking matungda amukan nataram naukcheri makataba pauda Manipur ge aroi beningtam landa kathokiba Major General Pauna Brajavasi ge aroi ba mathau mangam pangthokiba Lilong Arapati Chingaida Radio Listeners Girl Manipur Lamjing Maira Khudung Inbalup amasung Lilong Arapati Maning Lekai Youth Development Association ga Siza Ike Foundation ga khusham naduna mit lem na mit laing bagi camp ama pangthokre Kematuda mioi chani ga taret laing baga loinana mioi tara lem na operation taunana ba Siza Ike na thabak lokhat krai
Moirang Police Station gi manung chana khoiro laikai maning local da mayai ka bachinjak sinnaram pani haiba mioi ani Moirang Lamkai Youth Development Association gi thomi singna phagat khre makoi dagi syringe ani and 10 tablet ani phangki matungda mohanna tawdana bakhanglaba matung imung manung ki mioi singda khusna khre Sada Hills Autonomous District Council Administration na sinduna Laikoi Ching amasung akoi bakul singi lemna laing bagi camp amangarang pangthokre camp aduda mioi chanirom laing baga loinana lupa lak amarongi hidak langthak sing lemna yen thoke veterinary doctor sing nasu sasan sing hidak kap thoke Modbung Vision Center na Kangpokpi local body singa khusam natuna ahal oiraba singi lem na mit laing bagi camp amangarang pangthokre Kangpokpi town committee gi office da pangthoki ba camp aduda mit ki operation gi tangai fadaba singsu ataba mamalda pangthokani hari Thasi ki mari da rims ki casualty da pukhatuna laing lakri ba mioi ama imung manung gi mioi amata laktaba dagi rims authority da khudong chadaba mayok nari hari Police na piramba warol gi matung ina Bihar dagi Dinesh Kumar Kawi mahak handak ta Manipur da lakhibani Doctor singna phongdokpagi matung ina nupa si wakhal normal oide hari atuba matamda imung manung na yengsilana ba khangali Lirong Tyrell Makhongda car amaga auto amaga thengchinabada mioi ama sire manga sokle thaudo singa sinungthilpung ama makhairom taba doida Imphal dagi mi puba diesel auto amaga thaubalom dagi haigalapa alto car amaga thengchinakibani thaudo atu da laikhidraba mioi adudi MD Asmel Chahi Kungamari apokpa MD Alimuddin Lilong Chingkham makalai kai dagini asokpa sing khudakta Lilong Health Center da pukhatuna laikanaki hena sokpa sing Imphal da puruktuna laikanari Ngasi ayuk babu para manakta accident thokpada chahi angkai surabi nupi amaras medicity da laikanaduna lairi hairi nupi asigi mari makhong chapchaba khangdabadagi laying liba miyosna khudong chataba kaya mayok nari hairi Kurai Mayam da National Food Security Act ki cheng tha khuding ima sing suna phangalo haina National Food Security Act Development Committee Kurai na thadorpa cherol amana khangrakli Sana lembi mishida tenaba mioi chauba phadriba phauba asibakchang loroi haina sana lembi mishigi matangda semkiba jesina thadorpa cherol amana khanglaki hojik sanabagi pawmuk lobirasi Nasi sana bagi pauda VSO Khongjom Texam na sinduna Khongjom Texam da chathariba ahum subasta level 7 side football tournament ki ngasi sana ki ahanma match ta RFC Sagolbana AFC athokpambu gol ahum amada ani shuba match ki sana ki FC Walida Wabgaina SWC Hianglambu gol manga amada thoikre hayeng maira FC Shailo Texam ga sana gani China ki Rugaoda September kunga mari dagi kunga nipan phauba pangthokadoriba kunga nipal suba Asian Master Championship ta India ki mahut siluna ba Athletic Association of Manipuri sanaroi kunga taret ki ming lauthokre hauji sanabagi makhataba pau boya 9000 dagi muklobisi Taekwondo Federation of India gi miyeng makhada All Manipur Taekwondo Association na sinduna Khomal Lampak Sports Complex la leiba National Sports Academy gi hall da ngasi dagi nimit humni pangthokadaba National Kyoru gi referee seminar amadi refresher course hokre Thoram masida All Manipur Taekwondo Association ki President Bobby Waikhom Vice President Ais Megachandra Vice President L Karanabir amadi Taekwondo Federation of India gi examiner Pip Dal International referee Sundarmani Patel amadi RK Hari Piarisu Saruk Yake Numit humni subna pangthokadoriba seminar asida nupi taruk amadi nupa kulhumdoi punna trainer kumapalna saruk yagani Thoram masiga mari lenana All Manipur Taekwondo Association ki President Bobby Waikhom na phongdokhibada pangthokadoriba seminar asina tungda haruliba masana asigi sanaroi singda hena kanaba phangba ngamlagani trainer sina thawai hakchang yauna mamuta na khangnaba honabiu haiki Taekwondo Federation of India ki examiner Sundarmani Patel na phongdokhibada So whatever I am learning I will share the knowledge with you. So you can do the better. Why? Because now the rules and regulations are changing drastically. Now the players they need to come up. So you must know to teach the players by which they can develop. So I am very much glad to do my best. Whatever knowledge I am having, I will share with you. Now the players, ideas are here, so they will cooperate with each other and we will do our best. Thank you, sir. Thank you very much.
Volleyball Federation of India gi miyang makhada Kerala Volleyball Association sinduna tha sigi tang taramapal dagi Kerala gi Irna Kulam da chathariba nifu humdoi suba Junior National Volleyball Championship for Boys and Girls ki ngasi sanakhiba Manipur gi anisuba matchu Jammu and Kashmir gi makuta set ahum sino kunmanga kunmathoi amadi kumanga kulda maiti khre ahum suba match ki sanakibada Manipur na Jharkhand bu set ahum ama kunmanga taramanga taratru kumanga taramari amadi kunmanga kunda maiti ba pikhi Basai Thangmai Banna FC Imphal ko Kaithil bu maiti ba piduna ahan bata baspa Veteran Cup Invitation Football Tournament ki champion oikre T.I.S. Birasendra Singh Football Academy tabung khongna sinduna Academy ski sports complex ta mamang thagi tang taranipal dagi team mapal na group ahum thokna khaidokuna satharkiba ahan bata baspa Veteran Cup Invitation Football Tournament ngasi loisin bagi thoramda Youth Affairs and Sports Department gi Parliamentary Secretary K Robindro Rural Development and Panchayati Raj gi Parliamentary Secretary Haikham Dingo amadi social activist Nauba Mangangsu saruk yaki satharkiba tournament asigi ngasi aroiba nimit ki sanakhiba match Basai Thangmai Banna FC Imphal kwa Kaithil bu goal ani amada maiti biduna tournament asigi champion oikhibani satharkiba tournament sida best goalkeeper gi mana phangkiba Basai Thangmai Bangi A Surchandra Lupali Singani best player gi mana phangkiba FC Imphal kwa Kaithingi Sanaroi L Surchandra da Lupali Singani top scorer gi mana phangkiba FC Imphal kwa Kaithingi N Itosa amadi Basai Thangmai Bangi Rajen Khang amada Lupali Singani fair play gi mana phangkiba Tabaspa tamung khokta trophy ga loinana Lupali Singmanga ngasigi final match ki ahanba goal sankiba FC Imphal kwa Kaithingi N Itosa da Lupali Singani tournament sigi runners up takiba FC Imphal kwa Kaithil da rolling trophy ga loinana Lupali Sing kuntra amadi tournament asigi champion oikiba Basai Thangmai Banda rolling trophy ga loinana Lupali Sing yankai thauram bapu singna khusinaki Team Mapalna Group ani thokna khaidokuna ngasi dagi Eastern Sporting Union Ground Wangkhaida Manipur Veteran Football Association sinduna taramapal Super Challenge Cup Veteran Football Tournament hokre hokdokpagi thoramda Imphal Municipal Corporation gi Mayor S Sunil amadi Manipur Veteran Football Association gi President Oras Biharina thoram mapu sing oikhi tournament asigi ngasi ahobu nimit ki sanakhiba match Sajing FC na FBWA Mapal Kangjei bungbu goal tara amada maiti ba pikhi Sajing FC gi mai papugi goal singadu N Gandhina match ki ani suba kunipal suba nifum doi suba nifumapal suba mati yakhaini thoi suba minita goal manga N Sagorna match ki nifu suba nifuni thoi suba minita goal ani W Robinna match ki kunthra tare suba mati yankhai mari suba minita goal ani sankhi atopa goal aduna T.I.S. Tombana match ki yankhai mapal suba minita sanduna match asi mai pakhibani match asi na maiti khiba FBWA Mapal Kangibungi amatangarba goal adu khumnai ngamna match ki tare suba minita sankhi sathariba tournament asigi hayeng nungtilpung ani tabada ahanba match oina AVFA akampat amadi FC Wangkhem sanagani ani suba match nungtilpung ahunga minute taramanga chatpada WBFA Sagolbal amadi UKFC Uripoka sanagani All India Football Federation na Bharata Football masana hena sakhulhana bagi pandamda league amadi tournament kaya pangthoktuna lagli masigi saruk ama oina federation na sinduna thasi gi tang trete gi home and away basis ta chathariba second division league final round gi Neroka Football Club ki ahanba home match oina hayeng nungthil pung ani makhai tabada Khumalampang main stadium da Delhi United FC Delhi ga sanaragani hiramasigi matangda paugi mifam ama Singmairong da leiba Hotel Classic Grand da pangthokre thoram masida Delhi United FC gi Ansul Katiyar Genius Mangchangba amadi Manipur gi Neroka Football Club ki coach Gib Rai Khan manager Arun Kumar assistant manager Karam Kasisu saruk yaki Manipur gi Neroka Football Club ki away match ta match ahum sanakibada match ani draw sakhre amadi match ama mai pakpadagi point manga phangduna chali hayeng sanagadoriba match asi soidana mai paknaba hona hangani haina Neroka Football Club ki coach Gib Rai Khan na phongdokre
Cyclone Thamibana Model Club Team A Singa Makabu Mighty Biduna, Taramarishuba, Manipur Veteran Cricket Tournament Ki Final Sankre. Manipur Veteran Cricket Association Sinduna, Mamang Tagi, February Tang Kunturtagi, Team Tarana Group and Tuna Kairotuna, Satarkiba, Taramarishuba, Manipur Veteran Cricket Tournament Ki, Ngasi Luang Sangmangi, Luang Popa Cricket Stadium the Sanakiba, Ahan semi final match da Cyclone Thamibana Model Club Team A Singa Makabu, Ran Humpuda Mighty Biduna, Final Sankibani. Cyclone Thamibana Tos Ngamduna, Ahan betting Tokibada, Apibo over Kuntrada, Wicket Turaga, Ran Samaga Kuntra Hundoi, Loki, Masigi Pakumda, Mersasida Mighty Kiba, Model Club Team A Singa Makana, Apibo over Kuntragi Manunda, over Kumangaga Ball Amada, Wicket Loina Turaga, Ran Humputra Hundoi Kagloduna, Mersasi Mighty Kibani. Nasi Sanakiba, Mersasida, Cyclone Thamibani Sanaroi Binoina, Wicket Ahum Amadi, Ball Kuntra Marida, Ran Kunipan Logduna, Man of the match Stakre. Hayang Anishuba semi-final match da Model Club Team B Singa Makha Amadi YWC Langthabalga Sanagani. Pupu Pungdong Bam na Sinduna Lamlai High School Playground Pungdong Bam da Tha Sigi Tang Mapaldagi Team Kunma Thoina Group Mari Thokna Khaidokuna Chathariba Ahanba Paradise Union Pungdong Bam Pupu Cup Imphal East District Under 17 9 Football Tournament ki ngasi sanagadaba ahanba match da FC Haikang Mapan Laktabadagi YMC Harau Rona walk over Lokre Anishuba match ki sanakibada MPSA Team B Pungdong Bam na MFC Moirang Kampubu Gol Manga Amada Mighty Bapiki MPSA Team B Pungdong Bam gi Mai Papagi Gol Singadu Paris Sungmai Bungo Amadi Telhaibana match ki Kunmatu Shuba Kunmapal Suba Yankai Mari Shuba Amadi match ki api matamgi a half a minute amada goal Mari Sanki Atopa goal aduna MFC Moirang Kampugi Sanaroi and Johnson na ongon oina match ki ni punito Shuba minute sanduna match si Mai Pakibani match si ta Mighty Kiba MFC Moirang Kampugi amatangarba goal adu nongpo nganbana match ki tara Mari Shuba minute Sanki Thagachiri boyai Hauzilo Islak Padanga Sinomogi ba inga sagi pao muk pijari ngasi gi oikiba ai ngasa gi pauda ICAR lamphel patgi prepa paugi matung ina ngasi gi khwaidagi sakiba degree Celsius kunmanga dasmik tare khwaidagi ingba degree Celsius taramapal dasmik ama Nukshitta yauba ising menirgi sang ayukta sada maripu mathoi nungtilda sada humpu humdoi oiki Sigi nong chuki bagi sang swino dasmik mga millimeter ni. Haujeroi badang sigi maroi bapau amukana pijari. Ano bagamen sigi numit Germany gi manungda paikaliba tongan baca khatarang ge review meeting ama pangthokre. Government school singda mamangai da takpi tambira bagi mawang adu hanjinba matam oire haina Deputy Chief Minister Yumnam Joy Kumar na phongdokre. Kautukta Prime Minister gi asangba matam yenglaga atuba matam da Sports University gi urep uyung tamlagani haina Youth Affairs and Sports amasung IFCD Minister Ledpau haukip na phongdokre. Nasigidi ISTV na pijaba pau matang salo jare miyang tabiri basingba mukana khurumjari.